ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯒꯣꯜꯗꯟ ꯃꯣꯡ ꯀꯧꯏ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯩꯅꯥꯗ ꯍꯦꯜ ꯗꯤꯃꯟꯁꯀꯤ ꯒꯦꯠ ꯑꯃ ꯍꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥꯗ ꯗꯤꯃꯟꯁ ꯃꯌꯥꯝ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯤꯃꯟꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯈꯨꯟ ꯀꯌꯥ ꯑꯃ ꯈꯨꯟꯇꯥꯛꯍꯟꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯃꯥꯅ ꯅꯦꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯤꯃꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯥꯗꯨ ꯍꯩꯕ ꯗꯤꯃꯟꯁ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯄꯦꯂꯦꯁꯇ ꯗꯤꯃꯟꯁ ꯍꯟꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯗꯤꯃꯟꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯍꯟꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯦꯗ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯤꯃꯟꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯅ ꯉꯁꯥꯏ ꯗꯤꯃꯟꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯋꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯁꯤꯗ ꯗꯤꯃꯟꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯉꯥꯏꯔꯤꯅꯣ ꯍꯥꯏꯕꯁꯦ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯈꯪꯕ ꯉꯝꯃꯅꯤ꯫ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨꯅ ꯃꯗꯨꯗ ꯗꯤꯃꯟꯁꯤꯡ ꯑꯁꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯤꯜ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯃꯗꯨꯗ ꯊꯣꯡꯁꯦ ꯄꯨꯔꯥ ꯍꯥꯡꯗ꯭ꯔꯤꯉꯩꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯇꯥꯗꯣ ꯂꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯪꯕꯗ ꯄꯥꯜꯂꯤꯕ ꯑꯁꯤꯗꯤ ꯗꯤꯃꯟꯁ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤꯅ ꯇꯣꯡ ꯀꯧꯏ꯫ ꯑꯗꯨꯒ ꯃꯥꯁꯤꯁꯨ ꯗꯤꯃꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯂꯥꯛꯂꯤꯕꯅꯤ ꯖꯦꯗꯀꯤ ꯇꯥꯏꯞꯇ꯫ ꯑꯗꯨꯒ ꯖꯦꯗꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗ ꯇꯧꯔꯛꯄ ꯑꯦꯛꯁꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯦꯗꯀꯤ ꯁꯤꯕꯨ ꯃꯥꯅ ꯐꯦꯟ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯗꯄꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯗꯅꯗꯤ ꯃꯗꯨꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯗꯤꯃꯟꯁꯤꯡ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯕꯤꯗ ꯄꯦꯂꯦꯁꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯔꯤꯛꯁꯤꯡ ꯑꯗꯨ ꯀꯟꯅ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯌꯦꯡꯅ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯗꯤꯃꯟꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯗꯨ ꯍꯩꯕ ꯃꯥꯏꯕꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯃꯟꯇꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯇꯧꯔꯒ ꯗꯤꯃꯟꯁ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯃꯟꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯄ ꯉꯝꯂꯝꯗꯕꯤꯗ ꯑꯣꯟꯅ ꯇꯩꯅꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯗꯤꯃꯟꯁ ꯑꯗꯨꯅ ꯃꯈꯥꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯛꯇ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯃꯟ ꯍꯟꯇꯔꯁꯤꯡ ꯍꯥꯌꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯇꯣꯞꯄ ꯗꯤꯃꯟ ꯍꯟꯇꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯃꯟꯁꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯡꯗꯤ ꯗꯤꯃꯟꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯦꯜꯂꯝꯗꯦ꯫ ꯑꯗꯨ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯗꯤꯃꯟꯁ ꯑꯃꯅ ꯃꯥꯒꯤ ꯃꯔꯩꯗꯨꯅ ꯇꯣꯡꯗꯨꯕꯨ ꯐꯥꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯗꯤꯃꯟ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯗꯤꯃꯟ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯇꯣꯞꯄ ꯑꯆꯥꯎꯔꯕ ꯗꯤꯃꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯁꯤꯡꯗꯨꯅ ꯐꯥꯔ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄꯗ ꯁꯍꯔꯔꯣꯝꯗ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯗꯤꯃꯟꯁꯤꯡꯗꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯁꯍꯔꯁꯤꯡꯗꯁꯨ ꯂꯩꯕꯥꯛꯁꯤꯡꯗ ꯂꯣꯏꯅ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯖ꯭ꯋꯥꯔ ꯍꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯅꯤꯡꯈꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯅꯕ ꯁꯦꯐꯇꯤ ꯑꯣꯏꯕ ꯖꯒꯥ ꯇꯥꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯤꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯅꯤꯡꯈꯥꯏꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯒ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯁꯇ ꯗꯤꯃꯟ ꯍꯟꯇꯔ ꯑꯃꯅ ꯑꯔꯣꯏꯕ ꯃꯥꯒꯤ ꯆꯥꯟꯁ ꯑꯣꯏꯅ ꯊꯣꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯤꯃꯟ ꯑꯗꯨꯗ ꯃꯥꯅ ꯃꯦꯖꯤꯛ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯤꯃꯟ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯇꯣꯡ ꯃꯥꯅ ꯆꯥꯈ꯭ꯔꯦ, ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯨꯁꯨ ꯇꯣꯡꯗꯨꯁꯨ ꯗꯤꯃꯟ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛꯅ ꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯃꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯤꯃꯟꯁ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯣꯡꯈꯠꯂꯛꯄꯒ ꯉꯁꯥꯏ ꯃꯦꯖꯤꯛ ꯇꯧꯈꯤꯕ ꯗꯤꯃꯟ ꯍꯟꯇꯔ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯇꯔ ꯗꯤꯃꯟ ꯑꯗꯨꯅ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯈꯩ ꯃꯥꯅ ꯆꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯇꯣꯡꯕꯨꯁꯨ ꯃꯥꯅ ꯃꯈꯥꯗ ꯏꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯖꯦꯗꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯨ ꯇꯩꯔꯕ ꯃꯥꯒꯤ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯗꯤꯃꯟ ꯑꯗꯨꯗ ꯀꯥꯞꯅꯕ ꯑꯦꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯃꯟ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯥꯒꯦ ꯇꯧꯕꯗ ꯇꯣꯡꯅ ꯃꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯅ ꯆꯣꯡꯁꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯦꯗꯀꯤ ꯇꯦꯟ ꯑꯗꯨ ꯃꯣꯟꯁꯇꯔꯗ ꯄꯥꯟꯗꯕꯤꯗ ꯇꯣꯡꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯇꯦꯟꯗꯨꯅ ꯄꯥꯟꯕꯗ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯉꯥꯎꯁꯤꯟꯅꯔꯤꯅ ꯍꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯖꯦꯗꯅ ꯗꯤꯃꯟꯁ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯃꯨꯛ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯐꯖꯅ ꯑꯦꯝ ꯇꯧꯔꯒ ꯀꯥꯞꯄꯗ ꯗꯤꯃꯟꯁꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯒꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯇꯣꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ
ꯗꯦꯃꯟꯁꯀꯤ ꯏꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯃꯟꯁꯀꯤ ꯏ ꯑꯗꯨ ꯉꯁꯥꯏ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥꯗꯣ ꯂꯣꯏꯅ ꯆꯥꯛꯊꯦꯛꯂꯝꯃꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗꯦꯃꯣꯟꯁꯀꯤ ꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯦꯠꯅ ꯇꯣꯡꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯥꯅ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯗꯦꯃꯣꯟꯁ ꯑꯗꯨꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯡꯅ ꯗꯦꯃꯣꯟꯁ ꯑꯗꯨꯕꯨ ꯃꯟꯇꯔ ꯑꯃ ꯁꯣꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯠꯅ ꯁ꯭ꯄꯥꯏꯅꯦꯜ ꯑꯗꯨꯕꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯒꯤꯗꯃꯛꯇ ꯃꯥꯅ ꯄꯨꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯠꯅ ꯗꯦꯃꯣꯟꯁꯀꯤ ꯁ꯭ꯄꯥꯏꯅꯦꯜ ꯃꯥꯅ ꯂꯧꯈꯤꯕꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯈꯔ ꯃꯥꯅ ꯂꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯧꯔꯤꯕ ꯃꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯕꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯠꯀ ꯎꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯩꯔꯤꯕ ꯁꯔꯒ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯎꯒꯤ ꯃꯃꯤꯡꯅ ꯇ꯭ꯔꯤ ꯑꯣꯐ ꯃꯣꯔꯇꯦꯂꯤꯇꯤ ꯀꯧꯏ ꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯖꯦꯠꯅ ꯍꯦꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯣꯡꯅꯁꯨ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐ꯭ꯔꯦꯟ ꯃꯥꯅ ꯀꯟꯒꯗꯧꯔꯤꯕꯁꯤ ꯇꯣꯡꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯎ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯎꯗꯨꯗ ꯄꯥꯟꯕ ꯎꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯁꯤ ꯆꯍꯤ 3,000ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯄꯥꯟꯕꯅꯤ ꯎꯍꯩ ꯑꯁꯤ ꯆꯥꯔꯒ ꯂꯥꯏꯔꯦꯝꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯁꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯎꯗꯨ ꯇꯪꯈꯥꯏ ꯑꯃ ꯎꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯝꯃꯤ ꯃꯗꯨꯗ ꯁꯥꯎꯗꯨꯅ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯇꯣꯡꯗ ꯃꯍꯤ ꯑꯃ ꯄꯤꯊꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯍꯤꯁꯤ ꯊꯛꯑꯒ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯤ ꯂꯣꯏꯅ ꯀꯥꯎꯔꯒ ꯃꯤ ꯑꯣꯜꯂꯒ ꯃꯈꯥꯗ ꯂꯩꯈꯤꯗꯧꯕꯅꯤ ꯃꯗꯨꯗꯒꯤ ꯇꯣꯡꯗꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗ ꯖꯦꯠꯅꯁꯨ ꯉꯁꯥꯏ ꯇꯥꯗꯨꯅ ꯂꯪꯕꯗ ꯑꯗꯨꯅ ꯇꯣꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯖꯦꯠꯅꯗꯤ ꯍꯥꯏꯔꯤꯕ ꯃꯍꯤꯗꯨ ꯊꯛꯇꯕꯤꯗ ꯃꯥꯅ ꯍꯩꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯄꯥꯏꯊꯔꯛꯈꯤꯔꯝꯃꯤ ꯃꯥꯅ ꯊꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯣꯡꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯦꯃꯣꯔꯤꯗꯣ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯇꯣꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯎꯈꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯛꯇꯨꯅ ꯂꯥꯁꯇ ꯐꯥꯏꯅꯦꯜꯂꯤ ꯃꯥꯅ ꯃꯗꯨꯕꯨ ꯈꯪꯅꯅꯕ ꯂꯝꯕꯤꯁꯨ ꯎꯔꯛꯑꯦ ꯍꯧꯖꯤꯛ ꯖꯦꯠꯅ ꯗꯤꯃꯟ ꯑꯃꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯑꯗꯨꯁꯨ ꯐꯪꯉꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯃꯥꯅ ꯋꯥꯠꯂꯤꯕꯁꯦ ꯁꯥꯏꯀ꯭ꯂꯣꯞ ꯑꯃꯒꯤ ꯃꯃꯤꯠ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕ ꯁꯥꯏꯀ꯭ꯂꯣꯞ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨꯗ ꯄꯨꯔꯥ ꯃꯃꯤꯠ ꯑꯃꯈꯛꯇꯪ ꯄꯥꯟꯕ ꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯁꯨ ꯃꯥꯅ ꯐꯪꯅꯕ ꯊꯤꯒꯗꯧꯔꯤꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯡ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯃꯍꯥꯛ ꯑꯁꯤ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯃꯥꯡꯗ ꯃꯤ ꯀꯌꯥ ꯑꯃ ꯗꯣꯂꯥꯏ ꯑꯃꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯈꯔꯁꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯈꯣꯏꯁꯦ ꯗꯤꯃꯟꯅꯤ ꯑꯗꯨꯕꯨ ꯇꯣꯝꯅ ꯃꯈꯣꯏꯁꯤ ꯍꯦꯛ ꯎꯕꯗ ꯃꯤ ꯅꯠꯇꯦ ꯗꯤꯃꯟꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯝꯃꯤ ꯇꯣꯝꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯥꯏꯠ ꯑꯃꯒꯤ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯁꯨ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯤꯠꯄꯤ ꯗꯦꯃꯟ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯣꯝꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯇꯣꯝꯒꯤ ꯃꯃꯥꯡꯒꯤ ꯄꯥꯁꯀꯤ ꯋꯥꯔꯤꯗ ꯇꯣꯝꯁꯤ ꯉꯁꯥꯏ ꯁꯔꯒꯗꯒꯤ ꯇꯥꯔꯛꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥꯁꯤ ꯗ꯭ꯔꯥꯒꯣꯟ ꯑꯣꯏꯅ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯤꯃꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯒꯜ ꯑꯃꯒꯤ ꯗꯤꯃꯟꯁ ꯑꯃꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯕꯨꯙꯒꯤ ꯁ꯭ꯇꯦꯆꯨ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯗꯤꯃꯟꯁ ꯑꯗꯨꯒꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯡꯅ ꯃꯗꯨꯕꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯧꯈꯠꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯃꯁꯤ ꯉꯁꯥꯏ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯤꯠꯄꯤ ꯗꯤꯃꯟꯁ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯅꯦꯛ ꯗꯤꯃꯟꯁꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯡꯕꯨ ꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯟꯕꯤꯔꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒꯤ ꯂꯃꯟ ꯑꯃ ꯇꯣꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯤꯡꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯥꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯃꯟꯁ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯄꯦꯂꯦꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯄꯥꯅꯤ ꯃꯍꯥꯛꯅ ꯗꯤꯃꯟ ꯂꯣꯔꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯏꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯃꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯟꯅꯣꯟ ꯄꯋꯥꯔ ꯑꯃ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯄꯁꯦ ꯉꯝꯍꯧꯗꯦ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯣꯏꯔꯦ ꯑꯗꯨꯅ ꯃꯄꯥꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯈꯜꯂꯝꯃꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯀꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ
ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯗꯤꯃꯟꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯃꯁꯛꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛꯂꯣꯝꯗ ꯑꯣꯜꯂꯝꯃꯤ ꯃꯁꯤꯗ ꯑꯃꯅ ꯌꯥꯝꯅ ꯀꯤꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁ꯭ꯄꯥꯏꯗꯔ ꯗꯤꯃꯟ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯍꯨꯏꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯌꯦꯡꯕꯗ ꯗꯣꯒ ꯗꯤꯃꯟ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯕꯨ ꯆꯥꯔꯝꯃꯤ ꯃꯁꯤꯅ ꯃꯄꯨꯟꯁꯤꯗꯣ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯡ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯃꯥ ꯑꯁꯤ ꯃꯣꯡ ꯑꯣꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯗꯤ ꯕꯨꯙꯤꯁꯀꯤ ꯂꯤꯗꯔ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯂꯣꯏꯅ ꯃꯔꯨ ꯀꯣꯛꯄ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯀꯛꯄ ꯃꯇꯝꯗ ꯌꯣꯠꯇꯧꯅ ꯀꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯗ ꯇꯣꯡꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯀꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡꯖꯧꯗꯣ ꯑꯣꯏꯅ ꯇꯦꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗ ꯃꯥꯅ ꯃꯣꯡ ꯑꯁꯤꯕꯨ ꯑꯣꯟꯅꯤꯡꯕꯅꯤ ꯃꯣꯡ ꯑꯣꯟꯕ ꯑꯁꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯗꯨ ꯑꯣꯟꯕ ꯉꯝꯗꯕꯗꯨꯗ ꯃꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯪ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯅꯪꯁꯦ ꯏꯁꯣꯔꯒꯤ ꯅꯪꯉꯣꯟꯗ ꯄꯅꯤꯁꯃꯦꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯇꯣꯡꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯣꯏꯔꯝꯃꯨ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯃꯗꯨꯗ ꯃꯥꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯍꯦꯛ ꯈꯣꯏꯔꯝꯕꯒ ꯃꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯣ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯝꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯈꯤ ꯃꯗꯨꯗ ꯇꯣꯡꯅ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯅꯤꯁꯃꯦꯟ ꯇꯧꯔꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯗꯨꯗ ꯇꯣꯡꯅ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤꯕꯨ ꯀꯅꯥꯝꯇꯗ ꯑꯔꯥꯟꯕ ꯇꯧꯗꯦ ꯑꯩꯅ ꯐꯠꯇꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗꯅ ꯒꯣꯗꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯣꯗꯦꯁ ꯑꯣꯐ ꯃꯤꯁꯇ꯭ꯔꯤꯗ ꯈꯣꯏꯔꯝꯗꯨꯅ ꯎꯄꯥꯏ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ ꯃꯗꯨꯗ ꯒꯣꯗꯦꯁ ꯑꯣꯐ ꯃꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯈꯪꯒꯦ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯆꯒꯦ ꯍꯥꯏꯔꯒꯗꯤ ꯁꯥꯏꯀ꯭ꯂꯣꯞ ꯑꯃ ꯍꯥꯠꯄ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯤꯠ ꯑꯃꯈꯛꯇꯪ ꯄꯥꯟꯕ ꯗꯤꯃꯟ ꯑꯃꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ ꯃꯁꯤꯗ ꯇꯣꯡꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯇꯦꯝꯄꯜ ꯑꯗꯨꯗ ꯕꯨꯙꯤꯁ ꯃꯌꯥꯝ ꯑꯃ ꯃꯣꯡ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯨꯔꯇꯤ ꯃꯃꯥꯏ ꯑꯣꯜꯂꯒ ꯂꯩꯈꯤꯕꯁꯤꯡꯗ ꯎꯕꯗ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗ ꯇꯣꯡꯅ ꯇꯧꯕꯅꯤ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯇꯣꯡꯕꯨ ꯄꯅꯤꯁꯃꯦꯟ ꯄꯨꯗꯨꯅ ꯍꯥꯠꯅꯅꯕ ꯐꯨꯅꯅꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯣꯡꯁꯤꯡ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯀꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯄꯨꯖꯥ ꯑꯃ ꯊꯅꯝꯃꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯨꯖꯥ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯄꯨꯖꯥꯗꯣ ꯌꯥꯝꯅ ꯃꯇꯝ ꯊꯦꯡꯕꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯗꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯃꯣꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯎ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯗꯅ ꯃꯥꯅ ꯄꯅꯤꯁꯃꯦꯟ ꯇꯧꯕꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ ꯉꯥꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯛꯇꯪ ꯃꯥꯗꯣ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯠꯀꯨꯝꯕ ꯑꯃ ꯃꯥꯏ ꯃꯀꯣꯛꯇꯨꯗꯒꯤ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯁꯔꯒꯁꯤꯗ ꯂꯥꯏꯇꯤꯡ ꯌꯥꯝꯅ ꯑꯣꯏꯔꯒ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯏꯠ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯎꯕꯗ ꯀꯤꯔꯕ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯌꯣꯡꯒꯤ ꯁꯛꯇꯝꯗ ꯇꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯊꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯗꯨ ꯎꯕꯗ ꯇꯣꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯇꯣꯡꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯦ ꯅꯪꯒꯤ ꯐ꯭ꯔꯦꯟꯅꯤ ꯑꯩꯁꯦ ꯁꯔꯒꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯇꯣꯡꯅ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯝꯗꯦ ꯃꯗꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯈꯨꯠꯇꯨꯅ ꯇꯣꯡꯒꯤ ꯃꯀꯣꯛꯇ ꯄꯥꯏꯔꯝꯃꯤ ꯃꯀꯣꯛꯇ ꯄꯥꯏꯕ ꯃꯇꯝꯗꯨꯗ ꯇꯣꯡꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯁꯔꯒꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯔ ꯈꯔ ꯎꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯣ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯝꯗꯦ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯇꯣꯡꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯔꯒꯗꯩ ꯂꯥꯛꯄꯗ ꯃꯤ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯃꯃꯤꯠ ꯑꯃꯈꯛꯇꯪ ꯄꯥꯟꯕ ꯗꯤꯃꯟ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯃꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯁꯥꯏꯒꯤ ꯗꯤꯃꯟ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯄꯥꯗꯣ ꯑꯗꯨꯗꯨꯅ ꯇꯣꯡꯒꯤ ꯃꯁꯛ ꯑꯁꯦ ꯃꯥꯒꯤ ꯃꯦꯖꯤꯛꯀꯤ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯈꯪꯉꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯒꯜ ꯗꯤꯃꯟꯁ ꯍꯥꯠꯈꯤꯕ ꯕꯨꯙꯤꯁꯀꯤ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯣꯡ ꯑꯁꯤꯕꯨ ꯐꯥꯅꯅꯕ ꯃꯥꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯇꯣꯡꯗꯨꯕꯨ ꯐꯥꯔꯒ ꯃꯥꯕꯨ ꯍꯥꯟꯅ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯁ꯭ꯅꯦꯛ ꯗꯤꯃꯟ ꯑꯗꯨꯗꯤ ꯃꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯌꯥꯅꯤꯡꯗ ꯃꯥꯁꯨ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯐꯥꯎꯕ ꯃꯃꯤꯡ ꯅꯥꯏꯔꯕ ꯂꯥꯟꯃꯤ ꯑꯃꯈꯛ ꯃꯥꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁ ꯀꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯇꯣꯡꯒꯤꯅꯤ ꯑꯗꯨꯗ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁ ꯑꯗꯨꯅ ꯇꯣꯡꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯇꯣꯡꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯑꯅꯧꯕꯅꯤꯅ ꯃꯥꯅ ꯊꯣꯡ ꯊꯥꯛꯄꯁꯦ ꯍꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯍꯞ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯣꯡꯗꯨꯕꯨ ꯃꯥꯅ ꯀꯤꯍꯜꯂꯝꯃꯤ
ꯃꯔꯝꯗꯤ ꯃꯥꯁꯦ ꯆꯥꯛ ꯂꯥꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯄꯥꯝꯂꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗ ꯍꯦꯛ ꯑꯣꯜꯂꯛꯄ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯝ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯑꯁꯪꯕ ꯃꯅꯥꯡꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯥꯔꯛꯂꯝꯃꯦ ꯑꯗꯨꯗ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯅꯥꯝꯃ ꯈꯛꯇꯪ ꯄꯥꯟꯕ ꯑꯃꯈꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯀꯤꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏ ꯆꯦꯜꯂꯝꯃꯦ ꯑꯗꯨꯒ ꯃꯨꯚꯤꯁꯦ ꯖꯨꯝ ꯑꯥꯎꯠ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯁꯥꯏꯀ꯭ꯂꯣꯞ ꯗꯤꯃꯟꯗꯣ ꯑꯣꯏꯔꯝꯃꯦ ꯉꯁꯥꯏ ꯖꯦꯠꯅꯁꯨ ꯍꯥꯠꯀꯗꯒꯤ ꯊꯤꯔꯤꯕ ꯑꯗꯨꯒ ꯒꯣꯗꯦꯁ ꯑꯣꯐ ꯃꯤꯁꯇ꯭ꯔꯤꯅꯁꯨ ꯇꯣꯡꯗ ꯃꯗꯨ ꯍꯥꯠꯂꯕꯗꯤ ꯅꯪꯒꯤ ꯄꯥꯁꯀꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅ ꯎꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯨ ꯑꯗꯨꯒꯤ ꯗꯤꯃꯟꯁꯇꯨꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯃꯟꯁ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯐꯥꯗꯅ ꯃꯥꯅ ꯑꯃꯃꯝ ꯐꯥꯔꯒ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯖꯦꯠꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯤꯠ ꯅꯥꯝꯇꯪ ꯄꯥꯟꯕ ꯗꯤꯃꯟ ꯑꯗꯨꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯝꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯠꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯀꯥꯞꯄꯝꯃꯤꯕ ꯇꯦꯟ ꯑꯗꯨꯗ ꯃꯥꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯁꯥꯏꯀ꯭ꯂꯣꯞ ꯑꯗꯨꯒꯤ ꯃꯃꯤꯠꯇꯣ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯥꯏꯀ꯭ꯂꯣꯞꯅ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯄꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯥꯔꯒ ꯊꯥꯡꯒꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯁꯨ ꯍꯟꯕ ꯂꯩꯇꯅ ꯁꯥꯏꯀ꯭ꯂꯣꯞꯀꯤ ꯃꯈꯅꯥꯎꯗꯨꯗ ꯃꯥꯅ ꯊꯥꯡꯗꯨꯅ ꯌꯨꯡꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁꯥꯏꯀ꯭ꯂꯣꯞ ꯑꯗꯨꯗ ꯂꯣꯏꯅ ꯇꯦꯟ ꯅꯨꯡ ꯀꯥꯞꯁꯤꯟꯗꯅ ꯊꯥꯡ ꯌꯥꯟꯁꯤꯟꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯁꯥꯏꯀ꯭ꯂꯣꯞ ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯕ ꯍꯦꯟꯗꯨꯅ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯁꯨ ꯂꯥꯞꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯗꯣ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯗꯨꯅ ꯇꯥꯒꯦ ꯇꯧꯕꯗ ꯇꯣꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯝꯃꯤ ꯖꯦꯠꯅ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ ꯑꯦꯝ ꯇꯧꯔꯒ ꯀꯥꯞꯄꯛꯄꯗ ꯁꯥꯏꯀ꯭ꯂꯣꯞꯀꯤ ꯃꯅꯪꯒꯟꯗ ꯄꯥꯜꯂꯝꯃꯤ ꯃꯗꯨꯅ ꯃꯥꯅ ꯁꯥꯎꯅꯤꯡꯗꯨꯅ ꯇꯣꯝꯗꯨ ꯃꯥꯅ ꯃꯈꯥꯗ ꯐꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯣꯝꯅꯁꯨ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯁꯝꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯀ꯭ꯂꯣꯞꯀꯤ ꯃꯈꯨꯠꯇ ꯊꯤꯟꯕꯗꯒꯤ ꯇꯣꯝꯗꯨ ꯂꯪꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯒ ꯖꯦꯠꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯒꯤ ꯃꯁꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯁꯥꯏꯀ꯭ꯂꯣꯞ ꯑꯁꯤ ꯍꯥꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯒꯣꯗꯦꯁ ꯑꯣꯐ ꯃꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯡꯅ ꯁꯥꯏꯀ꯭ꯂꯣꯞ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯖꯦꯠꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯕు ꯀꯣꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯞꯇ ꯃꯃꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯖꯦꯛꯁꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯎꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯆꯍꯤ ꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯇꯣꯡꯅꯤ ꯃꯗꯨꯅ ꯃꯥꯅ ꯃꯗꯨ ꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯡꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯡꯅꯁꯨ ꯃꯗꯨ ꯄꯨꯝꯕ ꯎꯕꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ ꯑꯗꯨꯒꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯗꯦꯃꯟ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯀꯤꯡ ꯑꯗꯣ ꯃꯥꯅꯁꯨ ꯉꯁꯥꯏ ꯎꯈꯤꯕꯅꯤꯅ ꯃꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯉꯥꯛꯇ ꯑꯣꯏꯍꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯤꯡ ꯗꯦꯃꯟꯅ ꯖꯦꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯗꯨꯗ ꯇꯣꯡꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯗꯦꯃꯟ ꯑꯃꯗꯤ ꯗꯣꯛ ꯗꯦꯃꯟ ꯑꯅꯤꯗꯨꯒ ꯃꯥꯒ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯗ ꯇꯣꯡꯈꯠꯂꯒ ꯑꯦꯇꯦꯛ ꯇꯧꯕꯗ ꯗꯦꯃꯟ ꯑꯃꯗꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯇꯣꯡꯁꯨ ꯗꯦꯃꯟ ꯂꯣꯔꯗꯀ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯑꯗꯨꯒ ꯗꯦꯃꯟ ꯂꯣꯔꯗꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯠ ꯑꯃꯗꯤ ꯇꯣꯡꯁꯤꯁꯨ ꯃꯥꯒ ꯐꯨꯅꯕꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯇꯣꯡꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯐꯨꯗꯠꯂꯝꯃꯒ ꯁꯣꯝꯗ ꯗꯦꯃꯟ ꯂꯣꯔꯗꯁꯦ ꯑꯃꯨꯛ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯡꯒ꯭ꯔꯤ ꯃꯤꯁꯇ꯭ꯔꯦꯁꯁꯤꯅ ꯑꯃꯨꯛ ꯃꯥꯕు ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯅ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯦꯃꯟ ꯂꯣꯔꯗ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯄꯋꯥꯔꯁꯤꯡꯗꯣ ꯐꯥꯔꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯦ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯥꯅ ꯍꯥꯠꯈꯤꯕꯒꯤꯅꯤ ꯁ꯭ꯄꯥꯏꯗꯔ ꯗꯦꯃꯟꯅ ꯇꯣꯡꯁꯨ ꯃꯥꯒꯤ ꯃꯤꯔꯥꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯗꯦꯃꯟ ꯂꯣꯔꯗ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯉꯥꯏ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇꯨꯗ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯖꯦꯠ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯃꯗꯨꯗ ꯗꯦꯃꯟ ꯂꯣꯔꯗꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯃꯥꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯉꯁꯥꯏ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯨ ꯑꯗꯨ ꯄꯤꯖꯔꯒ ꯅꯤꯡꯊꯧꯗꯣ ꯍꯥꯠꯇꯣꯔꯤꯕꯅꯤ ꯑꯗꯨ ꯍꯥꯠꯂꯕꯗꯤ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯂꯣꯏ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯛ ꯗꯦꯃꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯥꯗꯨꯗ ꯁ꯭ꯅꯦꯛ ꯄꯣꯏꯖꯟ ꯑꯣꯏꯕ ꯇꯤꯟ ꯑꯃ ꯄꯤꯁꯜꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯗꯨꯒꯤ ꯍꯨꯗꯣ ꯀꯥꯝꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕు ꯖꯦꯠꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯊꯪ ꯅꯦꯛꯁꯀꯤ ꯁꯤꯟꯗ ꯖꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯣꯡ ꯑꯁꯤꯕꯨ ꯁꯤꯒꯗꯧꯔꯦ ꯑꯗꯨꯗ ꯇꯣꯡꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯀꯟꯅ ꯀꯟꯕꯤꯔꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯗꯤꯃꯟ ꯁ꯭ꯅꯦꯛ ꯑꯗꯨ ꯂꯥꯛꯑꯒ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯊꯋꯥꯏ ꯍꯥꯞꯄꯤꯅꯕ ꯑꯗꯨ ꯃꯥꯅ ꯂꯧꯊꯣꯛꯑꯒ ꯇꯣꯡꯗ ꯄꯤꯁꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤꯅ ꯃꯥꯅꯁꯨ ꯇꯣꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯠꯀꯤ ꯂꯩꯐꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯣꯡ ꯑꯁꯤ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯟ ꯑꯃ ꯇꯥꯏꯌꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯒꯣꯗꯦꯁ ꯑꯣꯐ ꯃꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒꯤ ꯁꯥꯏꯀ꯭ꯂꯣꯞ ꯗꯦꯃꯟ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯄꯋꯥꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ
ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯀꯟꯕ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯁꯣꯝꯗ ꯖꯦꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯥꯒꯤ ꯄꯣꯏꯖꯟ ꯌꯥꯎꯕ ꯍꯨ ꯑꯗꯨꯕꯨ ꯀꯥꯞꯁꯟꯒꯗꯧꯕ ꯈꯇꯪ ꯃꯉꯥꯏꯔꯦ ꯃꯗꯨꯗ ꯃꯥꯅ ꯀꯥꯞꯁꯜꯂꯒꯦ ꯍꯥꯏꯅ ꯂꯧꯊꯣꯔꯛꯄꯗ ꯃꯥꯅ ꯑꯃꯨꯛ ꯐꯥꯔꯝꯃꯤ ꯃꯥꯅ ꯐꯥꯕꯁꯤꯗ ꯉꯁꯥꯏ ꯂꯣꯔꯗ ꯗꯤꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯔꯔ ꯑꯗꯨꯗ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯕ ꯍꯦꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯝꯗꯨꯕꯨ ꯃꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯟꯅ ꯌꯩꯔꯝꯃꯤ ꯃꯥꯅ ꯗ꯭ꯔꯝ ꯑꯗꯨꯅ ꯌꯩꯔꯛꯄꯗꯨꯗ ꯁꯣꯝꯗ ꯖꯦꯠ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯨꯗ ꯁꯤꯒꯗꯧꯕꯒꯤ ꯀꯟꯅ ꯅꯥꯗꯅ ꯍꯣꯠꯅꯔꯝꯃꯤ ꯃꯥꯁꯤ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯄꯥꯏꯗꯔ ꯗꯤꯃꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯃꯥꯅ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯧꯊꯣꯛꯇꯨꯅ ꯃꯗꯨꯗ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏ ꯑꯦꯇꯦꯛ ꯇꯧꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯣꯔꯗ ꯗꯤꯃꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯃꯥꯒꯤ ꯃꯦꯖꯤꯛꯇꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯂꯣꯏꯅ ꯎꯐꯨꯟ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯁ꯭ꯄꯥꯏꯗꯔ ꯗꯤꯃꯟꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯡ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯡꯅ ꯃꯥꯒꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯜꯂꯒ ꯀꯣꯟꯁꯜꯂꯒ ꯃꯉꯣꯟꯗ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯝꯗꯨꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯗꯤꯃꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ ꯇꯣꯡꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯃꯥꯕꯨ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯟꯗꯨꯅ ꯗꯤꯃꯟ ꯂꯣꯔꯗ ꯑꯗꯨꯒ ꯐꯨꯅꯅꯕ ꯃꯥꯁꯨ ꯔꯦꯗꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯑꯁꯤꯗꯤ ꯄꯋꯥꯔ ꯌꯥꯝꯅ ꯀꯟꯗꯦ ꯗꯤꯃꯟ ꯂꯣꯔꯗꯁꯤꯗꯤ ꯄꯋꯥꯔ ꯌꯥꯝꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯗꯠꯄꯤꯔꯝꯃꯤ ꯑꯗꯨꯗ ꯇꯣꯡꯅꯁꯨ ꯃꯥꯒꯤ ꯑꯃꯨꯛ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯖꯦꯠꯄꯨ ꯃꯥꯅ ꯑꯃꯨꯛ ꯍꯤꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯗꯤꯃꯟ ꯂꯣꯔꯗ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯄꯤꯔꯝꯃꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯂꯪꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯅ ꯃꯥꯅ ꯑꯃꯨꯛ ꯂꯣꯔꯗ ꯗꯤꯃꯟ ꯑꯗꯨꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯑꯃꯨꯛꯁꯨ ꯆꯦꯟꯁꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯦꯠꯅꯁꯨ ꯗꯤꯃꯟ ꯂꯣꯔꯗꯇꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ मासु चेंसलमी अदुबु मादी करीमता पवार याउजद्रबनिना डिमन लॉर्ड दुना अमुक्तंग थिलकपदा मादी मफम अदुदा तादुना मादो वांथखिरमी अदुगा मासे सिगदौरमनी अदुगा तोंगी फ्रेंड अदुना डिमन लॉर्ड अदु अमु ऑनसिनदुना अटैक तौरक्लमी अदुबु डिमन लॉर्ड तुना मासे कन्ना लंगथोरक्लमी तोंगान मफम अमदा अदुबु मफम अदुदा मासे सिखिरमी अदुगा मा मथंदा नतना डिमन लॉर्ड अदुगी सुमाना याम थिना तमथिना मागे रिवर अदु सतोक्लमी अदुगा महाग असी हजिक सिगदौरे अदु माना मागी मचानुपी स्नेक डिमन अदुदा मागी स्पिरिचुअल पावर अदु पीनबा हाइरमी अदुबु ऑलरेडी तोंगदा हाना पिथोखरबनी अदुगा सोमदसु तोंगे मतम बाक्ता जेट की थवाई थाखरे अदुदा महाग असी मथवाई यामना नुंगाइतदना यामना पेनना कल्चरमी अदुगा मागी गॉड एनर्जी सिंग अदुसु अमु लोइना फंगलमी अदुगा सोमदर डिमन लॉर्ड अदुसु मागी अछंग सकतमदा लाक्ले मदुबु उबदा माकी मचानुपी स्नेक मनदसु मफम अदुदगी माबु हिंगनबा चाखरनी हाजना चेनगे हाजना माजु चेनलमी मदुदा मागी मपा अदुसु मागी मसक्ता अछंग ओलक्तुना मागी मचानुपी दुसु माना चेनखिरमी अदु हजि मासे रेड ड्रैगन ओनखरे मदु चाबदगी मंगोंदा एनर्जी फंगखरे अदुदगी तोंगना मैजिक अमा सिजनदुना मागी पावर सिंग अदु सिजनदुना मागुंबा मयाम अमा पुथोक्तुना रेड ड्रैगन अदुगा फुनरमी मदुगी मथक्ता लास्टा रेड ड्रैगन अदुना क पावर कनबे हेनबदगी माबु अमु तमथिना फुरकपदगी माजे लोइना चाइखिरमी मदुदगी माना अमु मागी पावर सिंग सिजनदुना लानमी मयाम अदु पुनछलगा ड्रैगन अमगुमना सेममी हजिक रेड ड्रैगन असिगा गोल्डन ड्रैगन असिगा कन्ना फुनरमी अदुबु रेड ड्रैगन अदुना मासे गोल्डन ड्रैगन अदुबु मुसे थटलमी मदुदगी मीसिंग अदु लानमीसिंग अदु तोंगान तोंगान ताखिबदगी माना अमु हगोलतुना मियोइबगी सक्तम ओइना अमु तौरगा सेमे अदुगा माना रेड ड्रैगन अदुदा चावरबा अकनबा किन अमा थिंजलमी मदुदा डिमन लॉर्ड अदु मफम अदुदा सिखिरमी अदुगी मतुंग सिंदा तोंगसे जेट की मनाक्ता लाक्लमी जेट असे सिरे महागसु उफुन ओइना ओनगदबदो मतमदा खुदक अदुदा मतम अदुदा गॉडनेस मिस्ट्री जो एंट्री तौरे अदुगा तोंगदा हाइरमे नंग हजिक हेवन द चटपा यारे हाइदुना अदुबु तोंगने हेवन द चटपा अदु यारमदे मरमदि मागी फ्रेंड अदुबु मफम अदुदा सिखिबदुदा महाक यामना नुंगाइजरमदे मदुदगिदि गॉडेस ऑफ मिस्ट्री ना महाकपु मागी फ्रेंड अदुगा लैमिननबगिदमक्ता महाकी थवाई अदु पुखतुना उचेक अमा ओलहनदुना मंगोंदा सिनरमी असुमना तोंगना सरगदा चतबिदा पृथ्वी लेमाय असिदा मागी फ्रेंड ओनखिबा उचेक अदुगा यामना नुसिनना लैबा से उतुना फिल्म असि लोइसनखिरमी फिल्म असिबु येंबिरिबा मयामना अरोइबो ओइना चैनल असिबु सपोर्ट तौबिबो ओइना सब्सक्राइब अमम तौबिरमु हाइना हाइजरी थैंक यू